अहानबद मरोइब पाउ नेशनल हाईवे 137A इम्फाल टू कक्चिंग लमखाई फाउबगी लंबी सेमननबा चीफ मिनिस्टर युमनाम खेमचान हौदोखरे लितान सराई खोंग डिस्ट्रिक्ट एडमिनिस्ट्रेशन कर्फ्यू थमख्रबसु मखाताना इरांग थोरकली अमदी मणिपुर लिंगांगना प्राइवेट अमदी गवर्नमेंट हाइदुन एजुकेशन सिस्टम अनि चनहल्ले हाइना MSF की प्रेसिडेंट हिजम रोशन हाइक्रे खुरुमजरी ISTB बु मीटिंग ताबिरी बु पुनम पुतराम नोकचरी हौजुपाउ संदोना पिसरी Public Works Department Government of Manipur na sinduna strengthening of existing pavement kilometer 0.00 kilometer to 15.35 and kilometer 32 kilometer 45 of National Highway 137A Imphal Kakching Lamkai section gi flag off tawbagi thoram langthaba lep makhalekai furamakhong da pangthokre thoramadura Manipur gi Chief Minister Yumnam Khemchan Minister Govindas Konthozam Minister K. Sloken MLA Singh BJP Manipur Pradesh की प्रेसिडेंट ए सरदा देवी PWD की चीफ इंजीनियर यावना तोगान तोगान बमियोय क्यासु सरुक्याकी थरमदु की मनुंचना मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवे न सैंक्शन तौरब नेशनल हाईवे 137A इम्फाल टू कक्चिंग लमखाई सेक्शन प्रोजेक्ट चीफ मिनिस्टर युमनाम खेमचाना लुचिंगदुना थबक हौहन्नबा फ्लैग ऑफ तौख्रे इंग्लिश गनी तराग मंगाद लंबी असी नेशनल हाईवे 137A हाइना सखंख्रब लंबी असी मतम सांगना फिबम फत्तबदगी मियामना अवाब क्या थेंगनदुना लाक्लब मतुंग हंदक्ते युमनाम खेमचाना चीफ मिनिस्टर ओइब लेंगा अमा लाक्लब मतुंगदा लंबी असी नौना सेमजिनबगिदमक ngasi चीफ मिनिस्टर ना फ्लैग ऑफ तौबदा मियामना हराउ नुंगाइबा क्या फोंदोकनखी थरमदुगा मरी लेनना चीफ मिनिस्टर युमनाम खेमचाना इम्फालदा कुकी सिंगना लायंग लाक्पदा पामदबा थोगदोक थोहलोय मदुगी दायिता लेंगाकना लौगनी फोंदोकपगा लोइनना लंबी असिबु सेमगदौरिबा कॉन्ट्रैक्टर सिंगना क्वालिटी मेंटेन तौनबा अमसुंग अथुबा मतमदा लोइसिनबा पाउताक पीखी Kizo community laying balakpa infanta lakpa khodimak sarkar na daita logani makhoi lakpa ta kari gumba amata thoalo na sarkar na daita logani se ina haijari loina na thabak si joint venture ni Manipur gi ahan ba puwari warum da mali contractor mayam pulla kanda punna thika si thada minaba madusu minus yaudana phajana thabak surakani haibigi thaja bole thabak si quality yaunu subi ga doribra I Siminia the request of the quality of the bill Habirun. Ecoyi April Bow PDC Karigumba Mars Manunga Lucian Bataragadi Nakogi joint venture se Sarkana Anaba Mating Pangani Habun Tambiro. Taramadura Sargakiba Minister K. Slokena May Lambi Haina Kanari Lambi is Yamna Maru Balambi Amani, Lambi is Namaka Maika de Leba, Mafam Kiaga in Falga Samnahali Balambini, Masigi Maru Basi Chief Minister Yumnam Khemchana, Kangviduna, Kudakta Gisemba Hon Basi, Yamna, Nuaiba Fundoki. Magna Makatana Lambi is quality lane the same Nava, Amasung, Atubada, Lushin Binabasu Apil Toki. My Bama Pio, quite pretty joy to have leader has some important ways in my country. Play Mayalam is Kikajuana. New upon but Tassan Bangamaki good labor as a leader having the man. Mayalam Kakinate, quite a Sigi, Lady Han, but Sakar Sigi, Havak Torongi, over program, so upon top of Singa Hanbani. I quite Lieutenant, Honorable MLA Singh, Honorable Minister Singh, Honorable CM, the meaning of Hada, quite Stiax, quite Yam Tenda Matamni, quite Sakar Silly, to say. Only 1 year Katini at the boy. Tarani, Sanga Tabak Mangani, the Loina Hona, the Bayaki, Tumba Zabata, I Tungani, Tankai Zagani, Sakari. I quite Amato, but you walk alone, as I say, Honorable MLA Singh, Honorable Minister Singh, Aigimagi Haiva, Amata Haiden, I quite Tabakudima to Apunbagi Sapman of me and the and Gadabani Haiden, Aigiyama, Honorable CM have they could see the call to my River Pazas too much. I honorable CM the city or council like have seen me from the with labor state Sigi, Lambi, Madi, ITP since the Sakadi, 100 young Zanganian so far, honorable CM Hanatiki Kanzar Galapani Tona Aduki, Jen Aduki, Punamutu Namadi Sati, Tonado, Prazan, Yam, social beauty, and I comes again. Okral District की मनुंचन बलितान पुलिस स्टेशन कोन बलितान सराई खोंग तांखुलमदी कुकी फुरुकी नहा खरना खना चैनब थोखिब थौदोकी मखा तारकपद ngarang
nakal ani da ungkhatnaba thokpadagi makha tana pamdaba thokdok thoktanaba district administration na curfew thamkhrabasu irangdi makha chatharakli ngarang numidang mafam aduda nomai kapa madi nakal ani da yummai thabagi thokdok thokre hari madugi makha tarakpada ngasi amuhana yummai thaba yawnakre mafam aduda nomai kapagi makholsu miyamna tanaki hari nakan ani gi khunja kharadi makha tana irang thorakadra ki bedagi safagadaba mafam da chatnaki ba yawre hari security force nasu akan ma chection thorang lokhali hari Amaromda litan sarai khong da thokpa furup ani ungkhatnabagi thokdoktuna sokpadagi rims da laing ba chathariba du sigem yumnam khemchan chatuna yengsinkre khongchina du da BJP president Sarda Devi amadi NPP gi MLA Mayang Lambam Rameshwar Singh su saruk yakhi chief minister na khundaminari ba furup singh gi marakta nungsi chanaba purak lasano haiki forgiveness ada aman soibala ba kaukura kanda peaceful atmosphere Manipur lengana private amadi government haidun education system ani chana hali haina MSF ki president Hizam Roshan na MSF na sinduna chatharakpa aikhoi lairik ningthina tamsi thoramgi chahi kun surakpagi kumon thorongga mari lena phongdorakli lam sangda leiba praja higher secondary school da pangthokiba thoramadu MSF ki president Hizam Roshan na makhata kibada MSF na sinduna chatharakli ba lairik ningthina tamsi thoramasi mahairoi singna lairik tambakhak natana tamliba lairik aduna khunaida kanaba pinabagi wakhalonsu lehenna hotnabani mama ampa oibasingna su macha singbu mark wangna fangnabagi miteng thamnabana macha singbu khunai gi thabak thoramda yahondana hotnari basisu semdokna hotnari Manipur lengana policy soibana maram oiraga private school amadi coaching center singda thajaba hingatnarakpani lengakna government ki oza singda state amadi national award piduna ikai khumnabu adli lengak ki oza sing aduna makhoi gi macha masu singna government school thajadabana private school da mahi tamhali private school singda board na masak khangdaba mapal gi company singna puthokpa textbook tamhali government school dana bosem na puthokpa lairik khaktamak tamhali asumna mahiroi singda tongan bachana kanglon gi makhada lairik tamhali bosem na exam sinbada kok thadabagi mathakta lairik nambaga mari leinaba thabak tawbana asoiba kya takle haiki education system akhoi yamna molli adagi ideal parenting system akhoi semtok taba yagiroi haibadi chawkhalak lakanda khunai asida chawkhalak pigi inolama pigada pirakadoriba ha sing asida parenting system soirakba lengak soirakba oza sing asoiba khar lakpadagi mairo sing asisu drug ki pakta taduna leiribani drug ki pak tagragadi gunai gi awan porakadoriba human resource oigadoriba mairo kayamagi punsida saithing pirakpana oirakanda lebak tu dasu saithing pirak lagadi madu lebak tu chawkhatpa oiroi habsini madu tuna ekoi makata na ekoi lengthina tamsariba campaign asi makata na lebak miam mairoi amadi Manipur lengak pu yaur kan changsalakanda khunai awan poraknaba matamduda athawbasingna lawramba mama lebak nungsibagi wakhalon porakpa ngamnaba ekoi honaba mathau tarakli habsi thamjaki Department of Management Manipur Technical University na sinduna corporate leaders conclave 5.0 ngasi Hotel Infal Sangai Hall da pangthokre Manipur gumba issue kya lebelam da masida anobo wakhalon kya thabak oina onthokthana senthok lambi leina bu hotnaba araiban thabak natte adubu nathaiba gi mahutta leiriba anobo wakhalon adudi mai pangnaba changshinba honabadi lepa yadi hainaba Vina Group of Companies ki chairman and managing director Dr. Thangjam Davalina phongdokre panel discussion interactive session networking session kya khaidoktuna pangthokpa corporate leaders conclave 5.0 hongdokpagi thoramadura Dr. Thangjam Davali chairman and managing director of Bhavina Group of Companies Dr. K. Ratan Kumar chairman cum managing director Mothers Care Children Hospital amadi research center amadi Professor W. Chan Babu VC Manipur Technical University na sarukyaki Dr. Thangjam Davali chairman managing director of Bhavina Group of Companies na makataraduna hauzeki matamda thabak ama tawbada anobu wakhalon kya puthokpa changi wakhalon adubu mai pakpa thabak oina onthokpa tai thaba adubu mai pakhan gi harabadi sincerity
time management, financial discipline na chingbasing asi ningthi na ngak na chatpa mathau tai haiki. You have full of ideas, I know. Ideas for your own future, ideas for your own family, ideas for your society, ideas for your state, and of course ideas for the nation. We have a lot of ideas, but what is important is the conversion of that ideas into impact. Let's try to think, let's try to create ideas, try to convert them by systematic implementation, by working hard, step by step. You can start small, there's no problem. Starting should be better small. You can gradually increase the size. Start small. Even I would say that think small. People say that they think big and do small or start small. I think at the beginning, let us not be too much optimistic. Even I think thinking should be small. Think small, start small, and try to gradually increase the size. Amarom da Tharamadu Pangthokpagi matangda Manipur Technical University ki Management ki Head Department Dr. Laurembam Victoriana Tharamasi Manipur da lairiba businessmen sing amadi entrepreneur mayam ama punnabagi platform ama pibani Manipur ki Kachin Koya da lairiba businessmen sing startup innovators mayam asi pullaga business aspirant maru oina MBA mahiroi sing aunaduna makoina business tawbada thengnarakpa khudong chadaba sing amadi madubu karamna thengnaraga mai palakhi haiba sing khangminaduna khananenaba khudong chaba ma lobani Manipur da business tawbada kari akhanaba darkar lei haiba future da kari karamba business tawgani business adu mai pakna pangthoknaba karamba bank amadi kadaidagi senthang lokthagani haibana jingba gyan loksing hena MBA mahiroi sing da khanghanabagi khananenabagi thoram amani makhata na thoram asi chahi khudingi pangthokani haiki business tawbada akhanaba kari kanamba darkar lei haibadu angang singdagi hangaga interaction tawraga moigi problems sing solve tawnaba amadi ziki business tawningba kangu sing asina kamaina tawba yagani hena sinjabani sida yawriba si chhatra khakta natana business Manipur da lairiba hanadagi establish tawraba adagi business tawge na khaliba mayama si pullakande interaction session panel session technical session kayama suk sinjari karamba bank da kamaina chalakanda koina fundraise tawba si karamba mong da line tawba yagani haiba sing asi expert panelists mayam ama kaurakanda discussion gi session su sinjari chahi khudingi program asi sinjagani Thawal district Khangabok awang lekai sorok wangma commando complex sangpham gi ani suba leirak changpham lambi sembi dabagi mayok da khoichaunaraba lekai miyam amadi women department gi ima singna lambi thingduna Kongjang Changsingkre. Lekai eduki nupi mana Khangabok sorok wangmagi commando complex sangbagi ani suba lerak lambi asi sembi da bana maram oiraga mahiroi sing school chatpa amadi miyamna chathok chasinda yamna khudong thiba fibam ama oire asigumba lambi asi ate topa mafam amada leiramloi reserve line amasu oiriba Thawal district ki commando complex sangba maru oiba lambi amasu oiribani athuba matamda lambi asi sembi drabadi akanba Kongjang Changsingani haiki Jab lain na musuh riba, kamado complex sulai riba, asyik lambi ase, karena gumbi yang mata na miziyang jangbi daba, akoi prajana hauduna, mamang da kaya rak wakasaru re, akoi ki mari lain ba authority singda, akoi ki lokian MLA da, zila da, panchayat da, member da, wakal lupa kudu mak, karena gumbi mata na tabi balai tre, akoi ki lambi ase sembi bayi wafam zel, lai tre aduna akoi prajami amse koi sau nare, mamang da tabi drabani na ngasi maktagi akoi lambi tingbagi khomjang ase Changsing jaragani matam chupagi oina changsing yani sem driba makai akoi gi asawasangi line department da nakong da yauna bai damak da akoi gi media gi thom da akoi haijari masina su tabi rakta bataraga di akoi lambi se pura tarthoga matam chupagi oina akoi gari tingbagi tabaga se chatha jaragani Lamphel Pat ki water body amadi Ayus Hospital gi marak talai ba longmi kanglup lamphel gi sanglen kanaguma mioi kharana hanjin thugaram ba madi local na hector taraga mathoi hen bada manama sing low sing uzabada low loklam daida tractor na khoidoktuna manghalam bada lamphel police station da wakat pare FIR lokhot piu yadana lari ba simari lena ba sing na meeting changbiu haina local gi advisor chongtham bizoina phongdokre lamphel da leba local gi advisor chongtham bizoi gi yumda pangthok pau gi mifam da chongtham bizoina lamdam masi akala thau sing na nongmai pai ba mioi kharana tongning bada tawbada
ꯊꯤꯡꯕꯤꯅꯕ ꯐꯥꯕꯤꯅꯕ ꯂꯩꯇꯕ ꯑꯗꯨꯒ ꯁꯪꯒ ꯄꯪꯒ ꯂꯩꯖꯗꯕ ꯁꯦꯜ ꯄꯥꯏꯖꯗꯕ ꯃꯤꯑꯣꯏꯗꯅ ꯐꯥꯒꯅꯤ ꯄꯨꯟꯒꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯅꯧꯕ ꯂꯩꯉꯥꯛꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯄꯇꯥ ꯄꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ꯂꯧꯃꯤ ꯀꯥꯡꯂꯨꯞ ꯂꯝꯐꯦꯜꯒꯤ ꯂꯝ ꯑꯁꯤꯗ ꯋꯥꯇꯔ ꯕꯣꯗꯤ ꯁꯦꯝꯒꯠꯄꯗ ꯌꯥꯎꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯄꯣꯂꯣ ꯑꯃꯗꯤ ꯍꯣꯔꯁ ꯔꯥꯏडिꯡꯒꯤ ꯂꯝꯕꯨ ꯄꯇꯥ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯂꯧꯀꯥꯜꯒꯤ ꯂꯝꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯁꯣꯟꯕ ꯑꯍꯜꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯤꯍꯟꯕꯒ ꯂꯣꯏꯅꯅ ꯁꯪ ꯊꯨꯒꯥꯏꯕ ꯃꯍꯩ ꯃꯔꯣꯡ ꯃꯥꯡꯍꯜꯂꯝꯕ ꯑꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯈꯤ लाइसेंस गन थाबा मतम हारी से आईगी लाइफ आईगी प्रॉपर्टी आईगी फैमिली प्रोटेक्ट तौनबने हायनेबा लैंड ग्रैबिंग की डिसीजन नबा पीबा लाइसेंस नते ठिका मुनबगी सिन नबा लाइसेंस नते धप तौनबा लाइसेंस नतेबा मागी नोंमैसिगी सोर्स थिदोपिरो लाइसेंस पाइरम मगना लाइसेंस कक्थपिरो नोंमैदो लखतपिरो चुमना मखोइन ngaitna oliba kholiba je tokpa khakta nate koina pamise tokna ba thabuk so khoi logi mateng lawga tawgani aduga mangan tahangriba si kanana tawbane da manipur polo ina horse riding na tawbani madugi president Sri Hawaiban Dilip IS promoti sineba aduna masigi khati porona ain gi mateng lawga lupa lakh yakai tanganeba akhoi shanti pami lobu ikai khunuba pami mase sarkar gi side se government machinery de gisu respond to biowa khud namdra khuba khuba yaba nateba प्रजा अखोई लोंगा के लोंगा न ले पुलिसु लाइर अनंग फिजेट पे काई सेट पे कंप्लेन जु तबियो एक्शन लोखपियो अपराधी आरान ममीदुना फने आमना अखोई की इना खुनब संग लेबरसु nobody is above the law do उपियो Malaviya Mission Teacher Training Center MU na IKS Division UGC New Delhi meeting makada integration of Indian knowledge system in the curriculum haibe hiram the 1 week capacity building gi thoram Manipur University ki MIMS ki auditorium da pangthokre Ramadu MU ki VC Professor and Lokendra Singh MMTTC Manipur University ki Director Professor RK Bhuvan Singh UGC Observer Dr Chakradhar Mehra Course Coordinator Capacity Building Program on IKS UGC IKS Division Professor Akash So amasung Program Coordinator Professor CS Ibohal Maitena Maruiba President Member Singwena Sarukyaki Tongan ba college singdagi lakba faculty kyasu Sarukyaki Tharamaduga Mari Lenana MMTTC ki Director Professor RK Bhuvan Singh India gi ariba Indian knowledge system singasi ahanbagi oina oza sing training tawraba matungda syllabus da haptuna mahiroi singda khanghanaba pandumda pangthokpani haiki our northern region se da koi Indian knowledge system se kamai tawna college da amadi school sing da curriculum se da kamai tawna entry tawgada ge khoi gi integrate tawgada ge haiduna tawbuni koi ni sinjabani anum basida participants sing se maruina university amadi college tonga ro college mayam da gi lai ananga sidagi haure khoi gi lecture piba aduna makoi sing se oja sing se hana training tawr matungda agi syllabus da haiba Indian knowledge system je include tawraga agi makhata na khoi satha singda tambina bag damukta masi sinbani asigi one week programs Department of Biotechnology Manipur University na sinduna recent trends in biotechnology a multidisciplinary approach haibe hiramda National Conference ki thoram Manipur University ki Biotechnology ki auditorium da pangthokre tharamadu MU ki VC Professor and Lokendra yauna oza kyana sarukyaki tharamasiga mari leinana Department of Biotechnology Manipur University ki Associate Professor Habidur Rahman na Manipur da fangliba biodiversity hotspots sing asida kari fangli haibadu research tawriba singna punna thejin meduna thengnari ba kudong chada ba sing asida gi karamna kokhangani haibagi matangda khangmina na ba thoramasi pangtokpani Manipur gi flora and fauna gi biodiversity hotspot as a research tawriba singna thejin ba leptrabadi miyoi bada kana ba polam kya phangani haibagi thajaba lai haiki We have already produced the drugs but it has many side effects, but due to that reason actually the scientists they are thinking alternative medicines. So the hotspot diversity in microflora and fauna of Manipur, actually the microorganisms and plant species, animal species, actually if we are doing research and doing the extractions of different molecule as lead, then we can reduce the side effect of these modern science drugs. So we are organizing actually this national conference to provide a platform to all the researchers so that they can interact and they can collaborate in the near future so that
it will give a new environment to our Manipur. Wycombe Mani Girls College ki nifugo taruk su Foundation Day celebration ngasi college sigi seminar hall da pangthokre loinana meritorious Gold Medal Award Sing Amadi Incentive Award Sing Yentoki Tharamadda Committee for Implementation of NEP 2020 Manipur University ki Chairman so Oriba School of Human and Environmental Sciences ki Dean Professor Soibam Jibon Kumar yauna college sigi complex leiba college ki founder ki statue amadi atai leikidraba oza sing ki photo da leikatune kai khunabot ki college asigi faculty members sing the incentives kya yentoki tongan ba subject sing the thoidok hendok laba mahiroi sing the gold medals amasung meritorious award yentokpa loinana cadets award phanglakraba NCC cadets sing busu taramna oktuna puning thobatki Manipuri Muslim Development Organization Assam gi Taragom doi suba chahi gi mifamlen organization asigi office campus Bans Kandida pangtokre Tharamadda MMDO ki President Abdul Nur Chowdhury yauna mioi kyana sarukaki Tharamadda pangal laktagi mithoi mihelaba mioi singda lingyan phi amadi memento piduna ikai khumnaki thoranga mari lainana organization asigi General Secretary Sajapam Nizam Udina MMDOA Manipuri Muslim Development Organization Assamasi Inkumzali Singamaga Chamapan Nifugama Thoida Haudokiba Pangal gi oiba Premier Organization Amani Organization na Pangal Samas na Education gi lamda chakhal hanaba hotnaba society gi manungda oiba issue sing solve tawnaba hotnaba atopa community gi marakta thorakpa thongdo wathok kayada mangjil thaduna yanaba puraknaba hotnaba nupi masal sing lairik tamhanba child marriage thinggadabani haiki Assam ki oina Goria, Moria, Desi, Jola, Sayed, Aiba community manga se indigenous ki category da thamkre. Akoi ki Barakbeli da indigenous ki category da laigadori ba Manipuri Muslim, Kachari Muslim, aduga Maiman, Aiba community ani ahum siso. Akoi indigenous ki category da thambagi wakhandi lairaga ngasi phausi ki patang dai koi ki movement si wali. Adugo matang khuding mak dai koi na koi si indigenous ni haina proof tawgadori ba. Akoi si pangan ni haina akoina proof tawgadori se akoi ki elements ama gaktani adugi elements de akoi ki sagai sineba ai matam kudimakta any likely by issues 20 years 30 years ki matung da lakador problem sing se kamena solve tawgani ai bata ragdi aina uri base akoi ki sagai gi akoi ki makha tari ba angang sing lakpada sagai si happening karigumba sagai si hapata ragdi akoi si Manipuri ni akoi si indigenous people ni ai bagi ahan bagi akoi na proof certificate oina pi base akoi sagai sina pi dormi Hozi Pagi Mertana Timber Bremtang Luminasi. Tada! Give him a key, no. As a become more. Sigi him said, next time, the section the Luxil of a comes over in it. Tadarang say, you are Habagam the Kiderbo. Ashumna, Mayam the Machelbo option, Lugum, Basigi Yumashibu, Asoyan on top of the Batagi, exit TMT not Shelly. Exit TMT is all happening not top of the same money. Zerman technology seen of an concrete top of the Navamatanda, the bundle of to Hena Hengal. Exit TMT, strength is in the quick. Honglagli Bapun Sigi Lambisida, Araiba Sabi Abamakai Sashinari. Adon Hidak Langta Kayama Sada Yarakte, Sashi Libasingduna Adomgi Liberda, Kayam Sokali Kambibra. Liver na bu soklaba, saning takning ba pautaba, puk nungai taba, kong hamba nungai raktaba amadi kuchu kumen sengalakti. Kuding magsibu ngaktok ke hairabadi, Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Admissions open. Limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matungda mayambam khana taram nokcheri makhata ba pisari Ministry of Agriculture and Department of Agriculture Farmer Welfare Board Government of India, Nation B Board, Meeting Makhada, Khadi and Village Industries Board, Project Management Committee, IVDC, Nisindana, Niminini Chukna Chathakadaba District Level, Basic Training Program on Beekeeping, Hautokre, Lamphil Patalay by MK
VYV gi office complex da pangthokliba tharam aduda KVIV gi member E Amit Kumar na ngasi pangthokliba program asi maroina Manipur da leiriba beekeeper masing hengatnaba gi pandam da pangthokpani ngasi gi training asi tharaga Imphal West district ki oina anirak suba training program ni KVIV na Sanjayam da saba loiraba IVDC center si chaliba thasi gi aroiba chegol da sangana ba sem sari beekeeper singnasu khohi yon fam lairoi haina wabi ganu khohi gi pothog asi hojik India da yamna demand lai haiki farmer jingji khoi di loiraga khoi yoksariba khohi kharaji yumgi sizinaba or khara hena loga ju masi yonam honaba kanda thengnariba awaba haita masigi financial masigi assistant khara khoi dagi phangnaba honaba kanda khoi gi makha da moise training pisalaga khoi gi khoi ufu darkar lega ju khoi gi discount tawr kanda khoina subsidy rate ta khoina khoi ufu ji pisalaga kanda ma khoi ji khoi namna khoi gi loiningi ba mathak da lohel hena khoina madugi khudong cha bi salaga lohel laganda madugi khoi jing je khoina lokhat laganda moigi lairiba economy da kitang orju mateng ohenba loina na khoi gi lairiba IBD center ji hena mapung phahalaba matungda masidagi tholakpa product sing ji maru oina state six ju loina na khoi gi Manipur gi wangmada or India gi wangmada ju masi khoi thadok na bagi khoi thorang leijai masi maru oina tongan tongan ba farm India gi masak na ba farm jing aga outside country gi farm jing je khoi da contact lakpa leire masi mapung phana bagi damakta haiba training si bisan mani haibaji khoi na thamjari Military Civic Action Program gi makhada CRPF ki humfuga taruk suba battalion na Bal Vidya Mandir gi toilet block ama sangatuna khusinakre Palace compound leiba Bal Vidya Mandir school da pangthokpa toilet block sangatuna khusinabagi tharamada Hoidrom Premjit Maite DIG CRPF Range Imphal Vidya Bharti Siksha Vikas Samiti Manipur gi maru aiba thopupa sing SDPO Porompat MD Bijoy Maite Commandant AK Sahu school gi oza sing amadi Mahiroi Singh sarukyaki Tharamada DIG CRPF Range Imphal Hoidrom Premjit Maite Nahai Micham Miyamga paramilitary force singa marekta hena phaba mari sagana pandam school asida toilet block asi sabani lamdamasigi hawgalakliba naha sing sana khona ba madi larik laishu puna chatminarabadi thabak fangbada hena laihengani hona bakan basingi damak paramilitary force singa su thonglauna hangtuna lei haina mahiroi singda pungning thogatki Usi matamsidi thabak ma phangbai se gi mama phajana dingbona mi thabak phangdamasina for example, Manipur di tabak ama hek law hai bese tabak ama hek taw hai bese yawana thoi dana ko aduna ho Manipur le ba mayam apoi chinna mayam si ana mo matanga su su handa su Nagaland da bharti tawi ma Nagaland ka tang law ne ha aduna to pasai ta su lo ne laga mai certificate che chang to law lo in tabak chang mo na re aduna as a mai te mo ile ne apoi le ba mai te mai ka thaduk in da bhai da aduna mai maya haibdi kaya sayam nei bado aduna sai da kara dum Iran di kara panba jagoi nusa de thaban chongba sum bas post ba thum de sum ba ke no sida di tholopa da aduna thabo kamai to sida future ke to sige haibdi kitam di wa le na Naina Sang Club na sinduna nomagi oibu one day health camp ama SN Diagnostic and Reva Eye Foundation ga kusamnatuna pangtokre tharamasi mipung khodimak masamo fan leinabagi pandam da miyam gi damakta pangtokpani camp asida blood sugar free da test tobaga leinana free eye screening amadi awareness pangtoki masira sunatana lupa chamni ka marfudra mapanda CBC liver test kidney test amadi ultrasound upper abdomen test makal sing tobagi khudong chabasu miyam da fanganki camp adu da health checkup blood test Miyoi Singda amadi midline bagi khudong chapa piki Naharol Sintha Kanglup NSK Wangkai Kaichala Sangwina Sinduna Ahanba State Level Painting Competition Pangtokre NSK Multipurpose Community Hall the Pangtokpoi Lai Yek Pachangdom Nabaduda Class 5 tagi 8 amadi Class 9 tagi 12 fawagi category Anida Mahiroi Chamaga Humfuga Mangana Sarbyaki Competition adu da tongan ba thim marida Athoi hen tanaduna makong mathang taraba mahiroi singda cash prize kaloina na memento pidune puning thogatki Aryan Theater gi life member oina matam sangna interim committee gi chairperson su oina bathangjam Santi Kumar na tha sigi tang taruk irai numita leikidabada awabu phungtokpagi thoram Aryan Theater gi auditorium da pangthokre tharamatu da Aryan Theater gi thopu basing amasung mioi kya su sarukyaki tharamasi ga mari lenana sarukyaki basing na leikidraba thangjam Santi Kumar na toram basing ningsingki Hazula Selpada Maru Pau Omkana Pisari.
National Highway 137A Imphal to Kakching Lamkai Faubagi Lambi Semnanaba Chief Minister Yumnam Khemchand Dokre. Litan Sarai Khonda District Administration a curfew thamkrabas makhatana irang thonakli. Amadi Manipur lengang na private amadi government haiduna education system asi sana kanahalle haina MSF ki president Hizam Roshan haikre. Pasufau ki wana di IC ni sandok chari bapaw matang sa na tensin jari ing tabi ri bapum namapu amukah na kurumjari.